ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ಶ್ರೀ Honorable MP Sir Bimol na ngarang thamkiba wafamsi tasengnamak indigenous people ama oina haiba taragadi ai tasengna mayam ikaini oiba yamna ningba kaiba numit amani haiba tare maramdi ngasi chahi ama helaba manipur gi luraba tanfam haiba tare ekogi critical juncture amadi lairiba violence ki adugumba magi level of kanosi degree se to ki wanglaba matam asida minute mapan gi chang phanglaba honorable MP amana manipur gi core issue amata address tawramdana की मरी जे इशू की मरी जे की issue mari hai sinataba basic core issue the failure of the government hai report mayam se lain iba doctor ine example ai ana pada nangi temperature hai galakpa lo khuba makhan gi issue mayam ne ba pali mayam sigi aduna nara iba mayam adu doctor mana ana badu husi yeng mama batau ta do yengak ba sine ba core issue di natro lo khura ga yenga anu temperature hai ga yenga anu manung da soira ga yenga anu adu gi sarkar ai ba lenga ai singa sagi doctor ruga samane ba aduna doctor duna yeng ta ba sine number 1 da koina kawroi da ba core issue di aduna ngasai hai ri ba issue mayam do once doctor sine yeng ba horok matam da di handle to ba ga ba adu husi to da ba se masi katang kaw bi no